Chaukhalaба matamsida amana amadagi sel paibada mangjal thanaba hotnari. Lairaba imung yamlabaso ina khunba imungsu yamdaba nate. Wonderland gi seashore mayada leiba Utopia kauba district ki manungda leiba apartment amadani. Apartment du floor ahum khak lei pakpadi asuki matik pai. Ahing jabuki pung ama tarakpa matamdani. Second floor gi amamba ka amada nupa amana mahaki nupida. Melissa, nang napamlisi sinatra. Makoy ani luhongba chahi ahum sure. Luhong kiba numitagi nupa du na yumdu da lakba numitu na ahan bani. Melissa mahaki nupa na chairak libasi pung ani rom pharakle. Taning daba ama yaure. Nakanda hipliba nupa do inthakiba pami. Adubu intubagi matikti leiramde. Nupa do na nganglibado karisu khumdana adu magtari. Nupa do na nangsu matam singairak pakuiramani haiba ai khange. Nupa do phamungdagi haugatuna kadagi thoki. Hek thoki baga phone gi flashlight to thanduna amuk janglai. Flashlight aduna mamit thakpadagi Melissa makhutna mamit mapado khanjili. Maingan do khanjilaba matung mamit amuk pangthorai. Nupa do na asawba khonjelda aikhoi adi divorce torase. Melissa nupa do da mamit to mitfam hongdana yengli. Stephen, kayaba luhong mo matamdagi ngasi khak laklaga adumna hairiba karigino. Nang ngasi yumda lakli sisu divorce torase na haiba lakliro. Stephen na aina yumsida lakba laktaba nangina thaunate. Yumsida ai yaudana leirabasu nangini haiduna aina kari awatpa thamge. Nang reserve yamna oiba nupi sadaine. Hojikti Julida pregnant oire. Mahakki tung tarakpa punsida aina mahakki dabak daita punamak lawgani. Stephen na manakta leiriba table duda flashlight to mamai laisili. Sida guli leire. Masihana jasilo. Aduga divorce agreement sida sign tawsilo. Melissa na wakalda aigi naw nupi Julibu pregnant oire haiba. Adubu angangdugi mapadi Stephen oiramgani haiba ai thajade. Mahak table da yengi yamna mayek lana iba document adu mahakna urami. Document adugi nakanda ising glass amaga pink machugi guli amaga sulai. Mahaki singlaba thamoidu tingkhang mathakta thambagumna chaina phawi. Masi oire ko sargadagi norokta taba haibado. Melissa na Stephen pumnamakse kari maramgino aise nangi nupi natabra nangna karigi aigi inaw nupiga aronba mari leinaribano atuk tukutchaba. Stephen na mahaki manakta changsilaktuna mamai macha duda makhutuna paisili. Nangna Juligi mingcha thialamdraba aiga Juliga luhonglamgani. Chahi khara leiraga nanga muk luhongduna nangbuluna tawramgani. Nangna sasu khanglamgani. Aingonda luhonglaba matung nangi poloipham kari oigani haibado. Stephen gi yamna tamthiba amadi hangoiba masaktu yengningde. Melissa na mahakpu inthoki. Stephen, nang yamna phataba minungshi leitaba mine. Nangna aingonda namthak tawduna sanakiba trick mayamduga yenguragadi aina nangonda tawrisidine kaishu leiba nate. Aingonda wa ngangnabagi matam leite. Gulise yam thuna charu law. Nangna pregnant oibada ai pamde. Nangi wakhalda aise nangonda luhongba pamlamgani haina khanbra. Nakhoigi Yufeng family gi mi khudingmak tharaktuna aibu luhongnaba haikiba natra. Nanga luhongbagi mahut chakniba puksel singba nupa amaga luhongambani hena phai. Wa ngangna table da leiriba guli du lawi ising yaudana chasenki. Stephen na yamna thawoidana agreement asida kari iri haibada hana phajana pakho aduga sign taw documents lawnaba ai hayeng mi ma tharake. Wa ngangba loikibaga mai leithoktuna chatki thonglon sinbagi makhol hek tabaga Melissa phaijup chingthaduna kumlai bathroom da changsenki. Lok khubada khanau manung da yauriba guli do thoglai ising yaudabana khanau da panduna leiribani. Mamang da leiriba mingsel da yengi mingsel da uriba sakpham du yamna phajai.
sanada tamphana leitingmagum kayada langna phajariba mamitno masinani mipum khudingmakna mahaki mamit yengbada ikainariba kalakpasu yaudaba nate Stephen matam amada mahak punungsikibasu mahaki mamitani roomda amuk changlaktuna mai thali table da leiriba document mayamduda yengi Stephen chatkibaga mahak tumba yakide aina mahak punungsirakpase chahi 16 surabade aigi nungsibase kananasu khangdana mangkiba tabane aina mahak school tamningaidagi nungsirakpade aigi inaunupi Julina khwaidagi nungsibasu mahakne nungsiramdabana hena pai Juligi khalaga mahakna Stephen bu nungsibase kana amata khanghandana lai Juligi chung phiral chana phajaba mai masingda suwataba asina masana masabu Juliga changdamnabada yamna hanthana laujai chahi ahumgi mamangda Stephen amadi Juliga luhonglamdaida Julibu mi kharana ijat manghanki masidagi Yufeng family na Stephen bu Juliga luhongba yaroi haina thingki Stephen na Juligi pokminadaba mache Melissa da luhonglase haiki nupadugi chinglemba nupa thokpa mataududa Melissa su yaki mahak na tawkiba khudingmak aingonda laman singdaba ngaktani kanasu khanghandana chahi 10 nungsirakpa amasung luhongladuna chahi 3 lerakpa matamsida aingonda nongmata nungsine yengkidre mahaki wakhalda Julibu ijat manghalibada aigi khujil thorangni khanke aidi tasengna karimata khangdabane mahak kapna divorce to masana yare haina sign tawrami yamna ngaklibade Stephen na Melissa da ngasi phawbada nongmata ngangkiba leite adugi sumathakta Melissa na leinaba achauba apartment ama supi paisa oina $10 million supirami tasengna hairabada mapuroibaga leiminaba phangdrabaso piriba paisa duna pumnamak compensation oiba yagani Children Hospital dani Melissa Hospital da hanagi matawgumna duty lai Melissa ngarang khaktani mapuroibaga leiminakiba chahi 3 di apartment aduda mapuroiba yaudana matomta leirakpani mangondadi divorce tawba tawdaba chap manei maha gynecology department da laktuna B mode ultrasound room da changlai detection device to masana sijinaduna angang khawdu yengjai mamangda thokliba screen da mahaki mabuk manungda follicles mayamna lengbadu urami madu ubada maithong makalami Stephen nangna aiga divorce tawrabaso aikhoi anigi chadi aina soitana taibang mangphongna hangani nangna khangluidaba mafam amada chatuna aina chase pokani nangna ngarang purak buguli duso aina chakide Melissa room dudagi thoklaklaga mahaki office room da lai mahaki room gi mamangda yamna familiar oiba phajaba nupi ama phone wari saraga leibadu ui matamdo winter oirabasu Julie masagi phajaba makongdo unaba atenba skirt ama seli mahak phone wari sana na makhut khudom bina mahaki phajaraba masamdo yesin bi sanarami Melissa amade Julie asengba pokminaba machin manaw nate mapa pulabaso mamadi tongali makhoi ani step sister ni Melissa na nupi ahangi machani Julina atombigi machani Melissa manak yaurakpaga Julina phone du yamna thuna thamki Melissa mafam sida ai pregnant phal sembal lakpane Stephen na nangina nakta chalo haibagi lakpane nakhoi gi hospital sida ai deliver su tawgani Julie wa ngangna masagi mabuk ta pai Melissa nangshu ai gi chase nungsiramgani kalakpaga phawbra Melissa na mina takini haina yamna pakhali mamai du koi lei du na yengi mahakna Julie bu room manung da pusili aduga thong do lok tawsili Julie nangna hariba wadu mina takini haibagi pakhatpa phawdabra Stephen do aigi puroibane nang aigi isasu khara yengo
Napal ne yomlaba Julie di noktuna lei. Melissa mahaki sitta phamduna Julie da yengi. Julie, nangna noklido ikai pham thoktabra. Mahak hana nangga nungsinaraamlabasu hojikti mado aigi nupa oirabane. Julie na Melissa, nang mato karamna Steven da luhongki haibado kauraba. Mangonda luhongnabasu punsi supa nangbu mahaki nupi oigani haina khanbra. Haima, aidi akawa masu lairiye. Ngarangi divorce certificate to sign tawkraba. Julie, nangnu mafam sida laklisi adu haigena lakpa oire. Congratulations. Nangi pandamda phanglabanina nang pelaba natra. Divorce su aina yare haina sign tawkrabane. Hojikti Steven da nangi oire. Ngasidagi nangi laman amata engonda tontre ko. Kanano amana mapangi thongdu thilaklami. Dr. Melissa, VIP room to the laiba patient ama yam serious oi hore. Director na nangbu yamna thuna la ohai howe. Hoi hoi, ai laage. Melissa yamna thuna hogalaktuna. Ai hoje thabak yam chile. Nangi pregnant file do atopa clinic amada chalo. Melissa mahakna yumdagi lakpada lilakpa ko tu lawthoi. Doctor gi angoba ko tu lisili. Julina Nangi wakalda ai se mafam asida pregnant file semba lakpani haina leiri. Steven na aibu America da puduna angang se pokani haye. Melissa saubadi yamna sauningi mahaka onsinaduna ngangnabagi matamdi leite. Melissa hek chatkibaga Julie gi phone da ring ama lae. Phone tawrakliba contact name du ubaga room du thong lonsili. Phone paikhatuna aina nangonda call tawrakanu haiba natra. Hojikti aikhoi ani gi chama phanglani e. Maya mangdadi Steven na mapa sahangani. Kari mata wagano. Aina nangonda paisa maya mama pigani. Aikhoi ani gi chasina makhoi family gi amata ngairaba tungi yumbirel oibado nang pamdabra. Melissa VIP room da lairiba patient do operation tawba loiraba matung mapanda thoglai. Ahing tumdabagi wabana mayumda hanba pami. Pung kaya tare khangningbagi pocket ta humjinduna mobile phone du thi. Mahaki phone du yauramde tahawraba haina khalui. Aidi ikawu kawine. Ngasai aina yumdagi lilakpa kotu da hapkibane. Adu da yauramani. Mahaki office room da changlai. Julie di leiramdre. Mahakna phone du metlaga yengbada sound record tawraga leirami. As aise kaya da seksinriba doctor no. Surgery tawramdaidaga sumaina kawradi aidi kari oine. Ngasai Melissa na B-mode ultrasound room da changlamdaida mahaki uterus da yauba follicles mayamduna lengbado makhol taningki. Maduda mahakna record tawki. Kaubadagi record tu muthatkidre. Makhoi anina sanakiba waridu record thadoktuna amuk tari. Mahak chatkraba matung Julina atopa nupaga wari sanabadusu loina tarami. Mahak hatu-hatuna apartment da halai. Sign tawkraba divorce agreement du Stephen na puramladra haina pakhali. Table da document du lengdana adumak leirami. Document mayam paiduna mahaki research room da pusinki. Record tu tarubadagi Julina poka dawriba angang du Stephen gi natte haiba khangi. Stephen, nang se kaya da pangliba nupano. Nang di khanglamgadi. Angang do nangi na chana te haiba. Ai kaidong nungda angang dugi mapa nang na oheloi. Ai divorce tawkiroi. Divorce agreement ki che pumba segai duna dustbin da thadaki. Thamakhai ki matungda Stephen apartment du da amuk halaklami. Melissa lobby da phamduna lairik pari. Stephen changakpa ubada yamna thuna hogalai. Stephen, nang haledana haimahi samaura. Stephen mangonda yamna marau laina yengi. Nang agreement to paraba. Sign tawkraba. Ai hojik lawbula ine. Melissa mapuroi baki manaktagi meter ani lapna lepi. Stephen, ai promotion phangdore. Director na matam kharadi aigi duty ki matam se hengat hale. Ai so thabak khara chinbaga
document padri hojikso wangang baloi dringaida Steven na marak thachilai aina nangonda piki ba paisa duna nangi lemhori ba punsi pumnamak sizina ba konagani nangi thabakta resign tawro nang kari su waningai oidie Steven aigi oriba profession se aina kayam pami haibado nang su khanglamgani ai thabakta gi tokpadi ngamloi doctor ama oiba haibase aigi chawthok janingai oiba gun amane Melissa gi punsida khwaidagi penjaba mikup ani laiki amana doctor gynecologist oikiba amana Steven ge nupi oiba asini ai nongonda ahenba 5 million amaga pirage hojingmak atopa district amada chatuna nangi apamba hospital amada thabak tawro Melissa makok to non thaduna kappa sasinai aibu mafam si thadokuna chatlo hairabasu promotion phanglaga chatkige atopa hospital da thabak tawnaba masigi promotion se outradi amta yaruye mahakna kapsin naribado Steven na khangkini haina amuksu pakhali amukaso nangi divorce to aina soidana yagani idea pangbine adubu nangondati namthak tawkiba leite nangna ibu nusitrabanina nangonda makhata na yeloi nang tha mani dingai biyo aina promotion hek phangmo numituda sign tawramlaga yumse thadokuna ai chatkige Melissa nang aingonda oidaba ngangbudi yaroi Melissa gi manakte changsenduna handang muka aingonda trick sanaba hek oiramlaba aibu pate haigano aina tawrakpu khudingmak nasana ya jagadabane wase hairamnaga mamai leithoktuna chatki Melissa na tungdagi adugidi kemte khaluno aishu nangbo amukhana nushiba ngamlaroi Melissa na mahakpu nungshidabagi haibadi nate mahaki nungshibadu masak khangdabagi sauraga nganglibani Steven gi wakhalda aina nangbo sukoiba matamse nushirakpane nangi usitabana tawduna nangbu nushihandabane nang nupa oiramlabadi khangadabane nasasu pangphaphabanate wa ngangbada yenga yenga ngango mahak chatkraba matung Melissa prok prok chakna sofa da phamduna lehawi mahaki pangal sakti pumba Steven na puduna chatkibagum tawi Julina atopa nupa ga wari sanakhibagi recording adu mahakna Steven da tahan gi khalambani adubu matang chadri matang chaba ngaiba pami aina recording do mangoda tahalena khalo mahakna Julida soidana chaikini Juli so apangmo nupi di natabanina angang do mangan khiba thoklabadi kamdoba angang poktrabadi Juli gi asengma masakto aina khangba ngamloi aduna angang se taibangpalda lakpa ai ngai khini recording asisu video natabanina mi atopana Juli gi khonjal sahan basu mankhini angang sina tasengna Steven gi macha oiramlabadi ai kaisu hainingai leite divorce to tabane karigumbo oiramdrabadi ai mahakpu makhatana nungsikhigani tha amagi matung Melissa mahaki office duty tawrambadagi hawgalaktuna filter dagi ising haige tawringai makoktu yamna kana ngaurami makhutta pairiba glass tu makhada takiduna kaire masado vomiting tawningi jingnaba khara leibadagi pregnant test tawrami pregnant test tikta red bar ani du ubada matam kuina ngairakpa mahaki manglando mangphaunarami harauba henmanbana phone do laukthokuna Steven da call tawi itha thajadana call do yamna thuna receive tawrai Steven na hello phauba haidabida nang sign tawraba momo noknamba maithong do sat hongi noktabadi yade haibagi matagum noktuna Steven ai nangonda yamna nungaiba paw ama haigena tawrakpane nang hore nungdang sangadra sangadi Quingping restaurant da amta unase wajau da ngangpa Stephen ni karisu na chungdana hojek akhoi ani unabagi mathau tade sign tawbu loirakanda aingonda phone tawro launaba ai mi tharake Melissa wakhalda ai pregnant oi haibase mahakna khangnadi mahakna ibu soidana nungsirakani aina unase haise divorce ki maramda wari sanabaine horen thengnadaba yadabane karigumba nangna laktaba thoklabadi document singdo aina loina mai thadokani
Asi hairamlaga Melissa call tu thuna thamki. Melissa mahakna ngangkhibadu khaluraga masa matomta amuksu kiba phaurai. Numituna ahanbani mahakna Stevenda khon kanna ngangba ngamliba